ꯃꯌꯥꯝ ꯖꯥꯔꯤꯕꯣꯟꯒꯤ ꯕꯕꯥ ꯕꯤꯇꯤꯔꯨ ꯂꯩꯕ ꯃꯐꯝꯗꯨꯒꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯁꯦ ꯅꯨꯃꯤꯠ 9ꯅꯤ ꯍꯔꯥꯎꯗꯣꯏꯕ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯃꯤꯠ 2ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯇꯥꯡ 3ꯅꯤ 2ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯅꯪꯅ ꯍꯥꯏꯌꯨ ꯅꯣꯏ ꯃꯌꯥꯝꯅ ꯃꯊꯣꯟ ꯂꯥꯏꯅ ꯌꯦꯡꯁꯜꯂꯛꯄ ꯃꯤꯅ ꯌꯦꯡꯁꯜꯂꯛꯄ ꯈꯨꯜ ꯑꯇꯩꯅ ꯌꯦꯡꯁꯜꯂꯛꯄ ꯈꯨꯟꯖꯥ ꯑꯇꯩꯅ ꯌꯦꯡꯁꯜꯂꯛꯄ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥ ꯅꯪꯒꯤ ꯅꯐꯝꯗ ꯙꯥꯀꯟꯒꯤ ꯂꯩꯅꯥ ꯍꯥꯏꯒꯠꯆꯔꯤ ꯁꯀ꯭ꯔꯒꯤ ꯃꯊꯣꯟ ꯀꯥꯖꯔꯦ ꯀꯠꯆꯔꯦ ꯂꯦꯝꯅ ꯀꯠꯄ ꯅꯠꯇꯦ ꯑꯐꯕ ꯁꯔꯨꯛ ꯑꯣꯏꯖꯔꯒꯦ ꯅꯨꯡꯁꯤꯅ ꯄꯥꯟꯖꯔꯒꯦ ꯍꯥꯏꯗꯅ ꯀꯠꯆꯕꯅꯤ ꯌꯦꯡꯉꯨ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯪ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯏꯟꯈꯠꯂꯨ ꯃꯊꯛ ꯃꯊꯣꯟꯗ ꯃꯨꯟꯅ ꯌꯦꯡꯒꯠꯂꯨ ꯌꯦꯡꯒꯠꯂꯨ ꯃꯊꯛ ꯌꯦꯡꯒꯠꯂꯨ ꯃꯥ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗ ꯑꯀꯥꯕ ꯑꯣꯏꯖꯔꯒꯦ ꯅꯔꯦꯞ ꯀꯥꯡꯉꯨ ꯑꯀꯥꯕ ꯍꯥꯏꯗꯨ ꯑꯣꯏꯖꯔꯒꯦ ꯌꯥꯔꯦ ꯊꯣꯛꯂꯛꯑꯣ ꯇꯥꯏꯕꯪꯃꯛꯇ ꯑꯣꯏꯕꯅ ꯁꯠꯇꯒꯤ ꯃꯊꯣꯟ ꯊꯥꯡꯒꯠꯆꯕ ꯂꯦꯝꯅ ꯊꯥꯡꯒꯠꯄ ꯅꯠꯇꯦ ꯇꯧꯖꯔꯨꯕ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯑꯒꯦ ꯑꯐꯕ ꯁꯔꯨꯛ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯟꯖꯜꯂꯛꯄ ꯁꯠꯇ ꯃꯊꯣꯟ ꯌꯦꯡꯒꯠꯂꯨ ꯌꯦꯡꯒꯠꯂꯕꯣ ꯁꯠꯇ ꯃꯊꯣꯟ ꯅꯪꯅ ꯍꯥꯏꯌꯨ ꯃꯊꯣꯟ ꯀꯥꯕꯒꯨꯝ 인갈로 이마 아고 주꾸럼지 ngasi hꯧꯔ ꯅꯨꯃꯤꯠ 9ꯅꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯉꯔꯥꯡꯗꯤ ꯆꯤꯡꯉꯤꯔꯣ ꯚꯥꯏ ꯍꯔꯥꯎꯕ ꯑꯍꯥꯟꯕꯒꯤ ꯑꯍꯥꯟꯕ ꯚꯥꯏ ꯍꯔꯥꯎꯕꯗꯤ ꯏꯇꯩ ꯍꯥꯟꯅ ꯑꯣꯏꯔꯝꯃꯦ माइबी मरीगा माइबा क्या बाके अनिगा माइबा अनिगा मी तरुक नद्रा बेगी वीडियो जो इंदा ngaldra Aura? ये लाइव की हदरक पनी ना पोनिंग जो पांतो भी हराओ बेगी विजरक परा यांगे Kaibok ilu lako mali bo. hai ruk sa mi si jam dre na ngasi sa Ayuk se kabe jom de. jauh la tot pa Bergurang do wo ai ya la se lo yo bergurang do wo Mate ka sega ka lam si. Hola Pati de ne. Si sega ka de. 다 begini 지붕 강들 못하고 알려라 서다이 나 그래 빵도 오늘 삼도 하나는 공군을 제미를 거기 하이려네 이사기 소라지 빵이도 오라 이거 빵만 하나 이가 거기 하이려네 이사기 소라지 빵이도 오라 이거 빵만 거기 하이려네 이사기 소라지 빵이도 오라 이거 빵만 하나 이가 다 begini 지붕 강들 못하고 알려라 서다이 나 그래 빵도 오늘 삼도 하나는 공군을 제미를